मैम खुरमजरे दोमने इंबिरिबिसिम बैंक न्यूज़ नि बैंक रिपोर्टर्स द तरम नौचरी COVID-19 ga anova strain si rapid antigen testing RAT amadi RT-PCR na negative oi hairagasu mioi aduda COVID-19 positive oibagi chance yamna chauna leiri hairi Gujarat ki Badodara ki tongan mafam singda doctor singna COVID-19 testing ki gold standard ni hairiba RT-PCR da negative oiba mioi kyamagi lungs ki high resolution computed tomography lobu matamda lungs ki fibam sada yankhayena soksalamba thingnari hairi fibam masida Badodara Municipal Corporation ki maikai digi cherol ama thoktuna RT-PCR na negative oiba mioi ama oiragasu mioi dugi lungs ki high resolution computed tomography amadi lab ki tongan ba investigation singda mioi aduda COVID-19 gi khudam changdam leiba thingnaragadi mioi adu covid ni haina logani haina khan kare phimam asida mioi amada COVID-19 ga anova strain asi yawi natraga yawde haina khangdok nabagi dama RT-PCR amadi lungs ki high resolution computed tomography lobagi matam laglabra haibagi wafam ama lagni Manipuri Shanimana Hongdokiba Tahi Yankai Shurupi Toramasi Manipur State Film Development Society in Sinduna Hariba Development Society Sigi Auditorium Hall da Pangthokli 1972 da Matami Manipuri Hariba Ahanba Manipuri Film Masi Utpa Haukibadagina Ngasi Paubada Sangsalakliba Manipuri Shanimagi Kongchat Asibu Uladuna Amadi Karamba Awa Anasim Tenarakpa Duga Karamna Digitally Madama Lakiba Haibna Chingba Wakalon Amadi Paujal Kiama Pirakanda Manipuri Shanima Se Karamna Makhatana Zakapanga Madagi Haiba Wakalon Asida Hariba Manipur Shanimana Chahi Yankai Shurapi Thoramasi Pangtokli Thoramasida Chief Minister na Chief Guest Oduna Amitongan ba Film Gilamda Masak Naireba State Asigi Mio Kaya So Saruk Yaduna Thoramasi Pangtokli Remsta MBBS tamba Kurai degi Sanaton lai kitaba mari laina na ngasi makha tana Imphal ukul lambi thingba ki thabak chathari Imphal ukul lambi thingba asina maram oraga lambi da gari chana khidre ngasi makha tana lambi thingba asina maram oraga lamlong kaithel hangna khide kaithel da mi amata kana khidre